Sana rin sa mga taong buwan na bigyan nila ang nakapilihan. Sana bung ni sana bung ibu thâu i cốp ning thâu maru nong sa bagi sana bung lúc bạc nơ ning de i cốp na mang de oi shin nong na thang ni ba hai ye ni sana bung ni akhoi sombung ri ken dai ne hana akhoi yangwana lejari ado ozari tawai ozaburi soi yawol gi timam lakpiduna khoi je timam sembiraga practice ama ya wan sinjare ya akhoi hoje mayam puna relief camp da lejari atopa topa khunda lakjaraga puna relief camp da puna lejabane ado ozagai na ju thengnaraga khoi je puthokpiduna sananduna tournament amuri kajare ado makata na sananinge aduga mayam gi miyeng ju changjaninge angang oiringai ju sanabaje yam pamna haujarakpani hojik oja thengnaduna oja oina phajana sembire mathangda ju tournament atop achau da yawbung amnaba mayam boni sinjare ko je relief camp da yam wana lejari sanabagi hardi ko je yam wale ama ball gai but kai ju yam phangdre ari waina ga tongna leire yam wana sanari sanabaji yam sananinge takpiri ai khoi bu khang hali khuding da tingani malen da puthukani sana rui idau iben masai gon khang hali khuding da
Somebody lift game. Winner goes to somebody.